Akashbani Imphal Nayani Devi na pau pajari ahanbada maruoiba pau Cancer Mukta Bharat Abhiyan gi makhada free cancer screening medical camp amang hasi Imphal gi Palace compound da laiba Bal Vidya Mandir da hudokre National Highway 138 Imphal Jiribam lambi da ngasi pot puba gari mari phumanga Imphal tamna tholakre Rashtrapati Draupadi Murmu numit marini gi khongchata ngasi Jharkhand chatlagani amasung South Central Railway SCR na ngarang Telangana gi Sikandrabad ta Next Generation Rail Parcel App hudokre Cancer Mukta Bharat Abhiyan gi makhada free cancer screening medical camp hudokpagi thauram amang asi Imphal gi Palace compound da laiba Bal Vidya Mandir da pangthokre Maharashtra gi Saidham Cancer Hospital Rahuri Devdes Pratisthan Mumbai amasung National Medicos Organization MMO na punna kusam naraga sinba thauram aduda Devdes Pratisthan gi chairman Dr. Vaibhav R. Dio Gikar, Ayush ki Director Dr. Akoijam Lokendro Singh, National Medicos Organization ki President Dr. T.S. Sachin Dev Singh Sarukyaki. Hagdopagi thauram aduda wangang bada Ayush ki Director Dr. Akoijam Lokendro Singh na hai. Cancer hairiba tamthiriba laina asi karimba detect toba mioi khudimakna khanbi gadabadi masigi follow up se Saidham Hospital Mumbai na akoigi makha taba lai tawdaba nataba tawraba kamusingi damutadi kesu yamna waningai oidre maramdi cancer haiba anabasi aduki matik kigan balena oizarakasu masi matam jana laing nagadi laina ne habasi mipum khudimang su tabirangani tesasibu tawbikraba mioi khudimung su masigi kanaba amusung tungda tamthiraba laina asina narakadabadiki kaloksi Free cancer screening medical camp asir ajaji tungan mafam singda supang thokani hairi Senapati Jila gi Liai Khunau range gi manung channa leba Purul Atongba khulna best performing jiles in forest fire prevention and management ki mana phangle Jila sigi divisional office tampang thokiba thawramda mana adu forest range officer Benjamin Jipauna Purul Atongba khulgi chairman da khusinaki thawram aduda RFOH gi Chandra amadi deputy ranger Athiparo Kaina Sarukyaki National Highway Contractor Imphal Jiribam Lambida Port Pubagari Maripu Mangangasi Imphal Tamna Tholakre Aikogi Jiribam Pauminga Thembi Sajitna High Gari Sangadu Security ki Conversation Taurangal Wena Nangasi Ayuk Imphal gi Damak Jiribam Thadokibani Gari Singadugi Manungda LPG Pubagari Taramanga Petrol Kun Manga Diesel Kun Mapan Yauna Nongmada Tangai Patana Sangba Polam Sing Pubagari Punna Taramari Yauri Hindu Sammelan Samiti ki mifam amang asi Raja Sri Bhagachandra Skill Development Center Haurokda pangtok lagani mifam asi Khundrakpam Mandal Imphal Isna Sinbani mifam asi ngamari lainana Khundrakpam Mandal Hindu Sammelan Samiti ki executive member Usam Nila Chandra Singna mifam asi matangda asumna hai Tongan ba mafam mudraga nithoida Hindu Sammelan pangthoknari Hindu Sammelan Samiti Khundrakpam Mandal nasu hairiba thauram masigi saruk ama oina Raja Sri Bhagachandra Skill Development Center Harauru ta hairiba sigumlaba Hindu Sammelan se pangthoknaba silli Raja Sri Bhagachandra Skill Development Center Harauru hairiba mafam masida sigumlaba Hindu Sammelan gi thauram masi pangthokjagani Assam ki Mukhyamantri Himanta Biswa Sarmana Johart ki Women University ki nauna saba building arang yang chinkre tungda Mukhyamantri na hai English singani kulhumdoi da linkhat ki ba university asiki department tara tareta academic program ni phutaru National Education Policy ki makhada hangdokre tongan ba scheme gi khudong chaba sing phangan bana maram oiduna university asida nupi maheroi singi tambagi changwa kalakli mahangna hai nupi jingna awang ba thaki mahi majing tambada thawa yaw su engalakli masina Assam gi jakhwat tawrangi lamda chawna ahungba purak lagani haibagi thajaba su Mukhyamantri na phongdokhi tabiriba pawasi Akashbani Imphaldagini Rashtrapati Draupadi Murmu numit marini ki khongchat ngasi Jharkhand chatlagani mahaki khongchat manungda Rashtrapati na raja adugi
कादमादा सागदबा श्री जगन्नाथ मंदिर अमसुंग जामशेदपुर की बारीदीदा सागदबा मणिपाल टाटा मेडिकल कॉलेज की उरेप उयुंग तमगनी थौरम अदुदा राज्यपाल संतोष कुमार गंगवार केंद्र की मंत्री धर्मेंद्र प्रधान मुख्यमंत्री हेमंत सोरेन अमदी अतई मखोक तोंगबा लुचिंगबा सिंह सरुक यागनी डिस्ट्रिक्ट एडमिनिस्ट्रेशन सिंगना राष्ट्रपति की खोंचट असिगा मरी लेनाना ngaksel amadi sim sabagi tabak loire South Central Railway SCR na digital gi lamda singthaningai oba khongthang amo oina ngarang Telangana gi Sikandrabad Next Generation Rail Parcel app hodokre app asina passenger singi pol sing yum dagi lokatpa amasung thinbagi khudong jabalai handuna miyam da khudong jaba kaya piragani SCR gi General Manager Sanjay Kumar Srivastava hai passenger singna train station singda queue sangna leptuna Mangba yauna tongan ba khudong chadaba kaya mayoknariba asi kokhanabagi pandamda app asi hodokpani app asina real time tracking automated notification amasung digital payment ki khudong chaba kaya phangalagani Supreme Court na Nongchu Bengal gi oina SIR gi process ki makhada website singda thagatriba voter gi document sing asinumidang pung manga phawgi manungda pikhalang aba electoral registration officer ERO amasung assistant electoral registration AERO singda khanghan khre Chief Justice Surya Khan, Justice Jomala Bakshi, amasung Justice Vipul M. Pancholi yauba bench samana wafam asi Nongchup Bengal Sarkar da khangan khibani. Court asina high February taramari phabugi manungda ERO amasung AERO singda pikhalakiba voter gi document sing SIR process ki manung chaliba judicial officer singda khutsinnar kadabani. Chhattisgarh की बीजापुर जिला दंगसी अयुक सिक्योरिटी फोर्स का खुद थोंगनाबदा माओइस्ट की मियोय अनि हाटख्रे सिरबा मियोय सिंह अदुदगी राइफल अहुम नोंमै मरु अमदे अतै खुजुखुलाई सिंह फगत पंगामखी जिला अदुगी सुपरिटेंडेंट ऑफ पुलिस डॉक्टर जितेंद्र यादवना हाई अकंगनबा पाव अमा फंगबदगी सिक्योरिटी फोर्स की अपुनबा कांगबु अमना बीजापुर जिला की इंद्रवती तुरेल मनाक्ता थिबो हुंबगी थबक चथबदा नोंमैकापनाबगी थौदोक अदु थोखिबनी Central Bureau of Investigation CBI na leibak asigi tongan ba raja tarukta thibumbagi thabak chathakibaga loinana digital fraud case tha chenaba miwi ahum phagat khre thibumbagi thabak adu Delhi Karnataka ki Bengaluru Kerala gi Palakkad Maharashtra gi Nagpur Telangana gi Hyderabad amasung Goa da chathakhi thibumbagi thabak adu da CBI na digital khujukhulai sing debit card bank account documentation yauna atay pol kaya phagat ki Sarkar na Pradhan Mantri Garib Kalyan Anna Yojana gi makhada Central Bank Digital Currency Based Food Subsidy Distribution gi pilot project ngaji Puducherry da hodok lagani Kendra ki Consumer Affairs Food and Public Distribution Mantri Pralhad Joshina pilot project asi hodokani Thauram aduda Puducherry gi Uparajyapal K Kailash Nath Mukhyamantri N Rangasamy amadi Rajya gi makok thongbo official sing saruk yagani Thaurang asigi makhada khangal aba beneficiary singda Reserve Bank of India na piba digital currency token gi matengna digital wallet ki khutangda khudungchaba phangangani token asigi matengna khangal aba mahi marong sing fair price shop sing natraga khangal aba karbawala singdagi pot leiba yagani Bharat Navy ki yamna maru oiba multilateral maritime exercise milan isingani kuntaru ngarang loichin begi thauram Visakhapatnam Patnam gi samudra khongban da leiba aircraft carrier INS Vikranta pangthokhi aroiba da maru oiba paw mo Cancer Mukta Bharat Abhiyan ki makhada free cancer screening medical camp ama ngasi Imphal ki Palace compound da leiba Bal Vidya Mandir da hodokre National Highway Contractorate Imphal Jiribam Lambi da ngasi port puba gari mari phumanga Imphal tamna tholakre Rashtrapati Draupadi Murmu numit marini ki khongchata ngasi Jharkhand da chalagani amasung South Central Railway SCR na ngarang Telangana gi Sikandrabad Next Generation Rail Parcel app hodokre Paulo Jare